Ngan school chatnaba mafi maro loisili. Ngan mana mafi maro loisili ngai thambal macha gi ka da changlai. Thambal na ibungo nangmo loisin loidriba thengkre ne nangbo. Ngan mana ima loisili loire hairei. Thambal na pare mama chak thibiram lage ko asi hairam laga thambal macha gi ka da gi thokre. Ngai hak loiraga ngan besu loisin loire dane chakhumda chak chana ba changlai. Thambal macha gi chana ba sak adu thi dawduna inghana bai dana tawrame. Ngan mana ima ai loire kainoi gi chak to charage chak lama de yadre asi haidana ngan ba phamtharai. Thambal na lao mama na thiba loire bane charo asi haidai. Ngan ba harau na chak adu chajari thambal su macha gi awat apa yingli. Ngan mana harau na chabadu yinglaka thambal khanghodana mamita gi mabi sintharai. Thambal na nongmata ahaba masa khangjaraktrabani ko. Ngan manangsu lairaba imana pokpadagi awaba kaya nangle ko. Asi khanduna thambal lepalaitana mabi sintharai machagi matausu yengjari. Ngan ba ising khara haibiyoigena mamada yinglakpada thambal na kaptuna lairambadu ure. Ngan mana hanglai ima kaidorage kaige kaplina. Astamna hanglai thambal mabi adu fat taithoklaga kaisu tawdida nang thengkrani kaya pauge chage. Astamna momo nuktuna hanglai mamagi mata odu ngan manungdi nungaisade. Adubo kaisu khandaba sadana nukmi ising khara haibiyoima asi hairai. Thambal machagi ising adu haibirai aduga hairai. Thambal na ibungo sanadoiga khaboiga su ngachidei chatoi natra. Ngan mana ima akhoi hom puna chatoine. Somdana sanarai macha bu hodok pachanglai sanarai na bema nang bhogolone he napa changla adi ngangbi tare tawrise. Hogolone he nangbo asi haidana macha gi masadu nom dun hodoi. Thoyam tanna magi phaisubadu matek ama haidoktuna mamai adu khara tintoraklaga aduga hairai thoina. Ima ai ngahak tungki gaiba tumma pendriye. Si hairam laga thoi amuk mamai da phaisutna khumjanke. Sanarina ihe hogolon he nangbo ngasi degi school chani haidaine nangbo. Thoina amu hairai. Chatoine asuyam ngalisibu asana phaijuk manungdagi pulak khumjinduna hairakpani. Sanarina kadai de ngalibuna hojikse pung 7 makhai halabani ko. Astamna hairai thoi tumlamba adu fat haugatana. Thoina hairai ha pung 7 makhai halaiba asi haidana mama da yinglai. Sanaraina helabani ne matamse yam thenglabani numina watoni yorobasida amta mapana thoklaga yengcho. Thoi mama da yinglambadagi magi kada theliba wall clock aduda amuk fat yinglai. Thoini yinglakpada pung 7:45 chalame. Madu ubada thoi phamungdagi maikai salai khangdana chongthaduna washroom tana chenke. Sanaraina thida angobisidi masibu karam thoklagadaba. Leisabi parasibao masagi phamung paruse leisindane mama aitana ngangboina tawradana. Astamna ngangduna machagi phamung panung leisile. Thoi yam thanamak press tawi hekloibaga masado irusa thokle. Loireduna amu hobe jengsilaktuna magi kada changlaktuna school uniform ado phatpa sesile. Thoi ma phimaro set loireduna makeup khara tawringai leirang thoyagi kada sanglai. Leirang thoyagi helperni nupi dongna tawjai thoigi mama sanare amadi mapa parina leirang busu luna tawjai amadi yamna sunu sije. Adubu thoina di leirang bu suknung heknu side makhoi ani unabage hekta chiknai. Thoya to ado lesilengai leirang thoida ngangsilai. Leirang na noina mana nangagot krene sangomse piru chona laine. Aduga nang di somdana keraga leiri poire. Nangne amta mi oireko asana ngangdana makotto thin duna hairai. Thoina hairai he thaikoina koi nang yam thuna thoksauro nasaptuka timbung hek malatana. Nangona ina aigi keba senabi haibibro. Swaidane chaka tawraklanu yangonglanu ko asunna laurai. Leirang na amu hairai. Nangi phanaba haibane hingchabi
Nangbu hayang na yung palaga chanakidro. Na yung panganudi yaroy ne. Hayang mina amok tagpide tambide hekta hakidoy ni. Toy layrang na haribasingdo karimata tausade. Layrang na, ayo, hingchabi, nang na yung panba khanglanu ko. Asdam na laudana lehawe. Layrang na laurakpadada sanaray toy ki katamna. Chen boy lakboy hatu hodo lakpada. Toy lakpaga mapa chanaradina amuk thengay na re. Sanaray na, amuk kaidoregi noibo. Kaidore na yambasina laudana asum lehawisina. Asdam na hanglai sanaray na macha toyda. Toy na, kaisu tateda thekoi na koyese makuk sa angawbagi zelda thamda yaroy mama. Doi chalage asi haira toy na. Toy mama da manam namhanba loiraduna thokre. Sanaray na, ibema gari do yingdona tamna thamna thauko. Toy na, hoi ma, asi haina lausilamnaga magi gari adu thaudana chatkre. Layrang maraiba adu nananduna thoklai. Sanaray na, haima ta layrang nachaga mukaidonarage. Amuk paithoktana thoklaisina asumna hanglai. Layrang na, ho nachanupi Japan gi sipai manbiduna migi laibakse thugaige tawramlibane. Nachanupi do khara wara unoise. Asuna mamit mana adu langthoktana makut masaga do tindinduna hairakpani. Sanaray na, ho fare laose. Imagane chak chathok lorese. Asi haidana layrangga loinana sanaray chakhumda sanglai. Roji somda thoibu lakpa ngairame. Roji sauduna lairingai thoi magi gari adu fat thausilakduna khame aduga thoi nairai. Kayang gurigi ngaiba lao zalasare. Roji na machin suklapna khara saurapna thoide yingduna nairai. Nangbu ngawbro ha? Ngawbro ba? Kasi school ahanba kabasida khara ngana chase hairaga yadaba natroba. Aduga hojik pung kya tare? Asumna saugolai. Thoi mana adu pairaga. Sorry, si sauranu baita nushibi nangna saubado oi kizaiba. Asumna noklaga hairakpani. Roji sauraduna machin suktoklammadagi wawa nokthorei. Rosina fariste salo. Monica ga langlengado ngasaidagi lai hairabane. Si hairaga Roji thoigi gari adu maningda fattong khale. Thoi amadi Roji wari sasaduna lakpana school yorakle. Thoi magi gari adu mafam chana pak taramlaga school manungda changlai. Thoi ga Roji ga lakpadu ubada langlena kaurai. Noi bungawbro ba ngasi farse ni kaina ngana la ohairaga kayang kuireba ibani na ngairabise. Asumna chairai. Rosina, aidi nganta loisinjabane. Thoi ngaibada thenglibane. Asumna haidai Monica na parese class sangnase aikoigi last bench kalaunaba. Monica hoi punna class manungda changlaktuna last bench da phame. Monica na boys side yinglakpada boys side ki last bench da nupa ma mathanta phamdana leirame. Monica na oh nungaite da masi nupa se naitom tara malene. Asumna machinda sonjai. Monica na oi nang nathanta phambada nungaite ne. Sida lao akhoi manga punna phamlase. Asumna mathanta famliba nupa du dairai. Langle na Monica da khoning nan thilaga rai. Taningde nang sima mi mamangsida ikai thakangde ne. Monica se langle da mamai ansila ga rai. Kaidorage mathanta phambase nungaita dan haibani kaino. Monica ga langlenga mamai ansina kibaga nupa do makhoi gi last bench ta yenglai. Roji momonoktuna nupa do da yenglakpada nupa do mangonda yengdana lairame. Roji ikairaduna mamai adu bench ta fatnon thaki. Rojina astope se aina haiba malamani ba. Asti khanara Roji mamit ani do kanna isindana lai. Somda khaba sanathoi amadi nganbaso school lai. Lambi da khaba na sanathoi da khanaba horai. Khaba amadi sanathoi khannarai. Khaba na sanathoi nangmu nganta loisan lamba yadraba. Adu chatpasineba nang napamise asumna sauna hairai. Sanathoi na mi play loida daurine bai. Adugi khara thengre saunuko. Khaba na sauri ngai chide saurane de kaino. Na saktuga na pusido pubsida dum loiradabane. Sanathoi na mo is saurunu hairaga yada boira. Hoine aibudi PUBG malani. Aduga hariba oza nangna karam tawdoina khangde tawrise. Anidugi matawda nganbadi nokningmanda loire. Khabaga Sanathoiga lauduna asum lakpana school yore. Nganmana yarise baito
Kaidourage school loirase fawba khatnakige hairo hayeng nganta hek la loirasibo khaba amadi Sanathoi-bu nganbana khatnariba adu khamlai nganbana khamlakpadagi anida tumin tumin lainakre makoi ki gari adu mafam chana pak torumlaga makoi ahum class ta changlai Monica na fagi tawduna Thoi Langlen amadi Rosi makoi mari noktuna lairingaida Sanathoi na mamang tharaduna khaba amadi nganba class ta changlai Thoi nganbada mamit kuptana yengduna laikre ngan boysu boy side ki last bench da changlai ngan mana changlakpada Thoi ki bag adu khara masi inthokduna lairambana makhada taki ngan mana Thoi ki bag adu khungatlaga Thoi de yengduna ngan mana Sorry, I soigre. Songi bag sida laisare. Stay haidana Thoi da bag adu pirei. Adubu Thoi di ngan mana haribadu. Hoi mai haida kai ngan bala me fam hongdana yengduna lairi. Ngan mana amuk sare. Songi bag sida laire. Asi hairaga Thoi gi mamang da thamsile. Thoi di wakal da ningthiraba ngan bagi minok aduna pumsumak sungkre. Ayek palai amagum machi lengdana mamit kuptana ngan mana yengduna lairi. Langlena. Mina bag birise lausilo yadro asuna tapna Thoi da khuning na thille Thoi masada iba bakatna langle do asin laga ozalawa asumna hanglae wangang dana langle na ngan mana lep iba adonda mangang ille Thoi langle na mangang ille ba adonda leithorak pada ngan mana lep dana lairambadada Thoi masado ikhang khangna phamambadagi fat awgalai Thoi walang amatang ngangde nganba tingak yengdana lairi nganba su kari haidoina khangdadana bag adu Thoi da pirei Thoina thanks asuna hairaga bag adu lawi nganba amuktang Thoi da yenglamlaga Sanathoi gi manakta jaksinduna pamki khabana hairei bai khangnase aina khaba mana Sanathoi magina nganba aikoina wangkaidagine bai gidi kaimin koba asuna ngasaidagi matonta famliba nupa adu da hanglai nipa aduna ai tomtin thangmai balagine asuna makoi mari bakut soknai ngahek leiraga oja su changlai first day oibanina class di tawdre adubu Thoi di nganbada adumak yengduna lairi Sanathoi-na bai asi nupi si mukok chakpra khangdine nangona dum yengduna laikre asuna nganbada jirol tawduna hairai nganba su karimata khangdana Thoi hoigi last bench ta fat yenglai Thoi na fet tawduna mangon yenglambadagi mamai adu larina fat kumsanke Thoi na as chopedana as kaidobi yenglai no khangdeba masi nupasina asumna mamit ani do kanu isindana mari tingthoklaga laike Thoi gi icham chamjaba mato aduda nganba su yenglaga momon nokjare school suti gi matamne tomtin chalagi haina khaba Sanathoi nganba makusok na ramlaga tomtin magi gari adu thokdoktuna lai Lambida Rosie Monica Langlen amadi Thoi leptana laibadu ubada tomtin Rosie da yenglai Rosie ikairaduna mamai adu fatlai toki tomtin su Rosie mamai laitoki baduda magi gari adu thoduna chatkre Thoina bai kamai tawduna ibo asumna Thoina Monica Langlen amadi Rosie da hairei Langlena nupa apa madi khangene aduga haiba haiti kaina ai haibigese asumna hairei Thoina thanks wifi da nusibe asi haiduna Langlen da khangkon ko hasile khaba magi gari pak to fam adu tana lakpada Langlena khamlai Langlena amtang habi khaba ai kenomta hange asumna hairei khaba mamai fatlai thorei Langlen ni thiraba maitong adu ubada khaba pungaw ngawkre wakhal tadana chap yengdana leptana Langlen da yenglingai Langlena asida noin namanabase kaimin kauge asumna Langlena nganbana makut tillaga hanglakpani khaba wakalda